Senapatida ising isaw na Meeoi ani sire manipuri gi mafam kaya da ising isaw gi awaba mayok na re pukhaw khabam da yum nipan ising thumjin tre imphal turin ising pathorak padagi kangla mongba hanba thangal kaithina sing ba ising thumjin ba hore ngarang Senapati district ta nongkan subadagi sing dagi leinang sen tharaktuna lambi edu da lakpa eco ben ama Senapati river da tasin khibadi gari edu da thoduna lakpa Meeoi ama leikidre pawasi kangloi pa ki maira dagi laukhachaibani Thaudo asing harang yung pung amaga makhairom taba matamda Senapati district ki Imphal Dimapur lambi paring ki district council amadi vakho ani gi marakta sing digi leinang sauna sen tharapadi thokibani leikidba sigi maming da e saiso sai kun manga apokpa es apau kowi kabung karong village tagini mahak dental ki doctor ni Meeoi asan turen da tasin kibadagi sing ireina sen thaki khudakta local volunteers sing amadi red cross society gi Meeoi sing athi buhum bugi tabuk satabada asi baksang oina fangkibani hari thaudu asing matang da police tagi phangwa pawgi matung ina di eco ben adu lambi da thauduna lakpada khanghauduna sing dagi leikhom leinang amasung nungsak yauna safuka na sen tharpa mapasa na badai gari adu Senapati river da tasin kibani thaudu adu thokle haiba paw khunja sing da police na pirakpadagi Senapati police ki kangbu ama SDRF ki kangbu yauna thiba humbagi thabuk sataba matamda ngasi Meeoi adu turel maril adu gi asi baksang oina phangba ngambani hairi nakala morom da nang thinpung ani gi makhai dagi ahum phawbu gi marung da Senapati all Monday market school dagi halakpa mahiroi sing ama Senapati turel gi sing imai wangkalakpa dai turel gi tasin kibadagi hojik phawbu thiba khangdana leiri turenda tasin kibadagi thiba khangdana leiriba Meeoi asigi maming hailungba Martin sahi taragatare apokpa railung kawi wilong khulel dagini mahaki haksang hojik phawbu thiba khangdana leiri haksang asi phangna bohna bada mayamna mateng pangbiyu haina manungi maikai dagi haijarakli loinana police amati SDRF ki kangbuna mahiroi asibu thibagi thabuk sathari hairi manipuri gi mafam kaya da maru inturel maru sing da nong subada ki Imphal da natana manipuri gi mafam kaya da selipa manipuri gi maru oiba turel sing haibadi Imphal turel nambul turel amasung iril turel gi sing imai wangkalak padagi mafam kaya da khudong tiningai yauna sen bahore saida kasdanga si education director no thokpa matung ena lenga ki makha da lebe school sing governor de edet yauna central school sing tang hum dagi mari phawu suti thadokre turel gi lonom bam kai badagi mafam kaya da ising thumjin bayawre Imphal turen gi saruk dagi haidorak pa ising na north ewosi gi mafam sing da ising pathokduna sensen bahore mastana tana Imphal mayon da leriba thangal kaithen gi mafam sing da ising thumjin bahore singjamai thong manakte Imphal turen gi ising sing imai khudong thingai thak yauna sele Lairai kaiba yabagi pibam libadagi arambai tengkuliang no miyam naturel torban simjin khi Imphal gi turen gi ising sing pathor padagi mongban ba laifam ising thumjin badana tan akoi bam fam sing ising thumjin le Imphal turen dagi pathor pa ising na kangla manung tu ising se laktuna ising thumjin ba hore haujikan na ising thibagi thingbagi thabuk sathari mastana tan kumal lampak youth hostel su ising sensin ba hore khurai sala thongda su Imphal turen gi ising imai wangkalak padagi tawthrak pa amot akai sing mayam ama panduna leibagi thong asi ising iraina maram oiduna akaiba pigatra haina mai pai poknare Imphal East district ki manung chanba kunrak esina konba mafam kaya da ising thumjin khibadagi miyam gi awaba kaya mayoknare iril turen manakta saba dolai thabi dam gi canal sing da thadorak pa ising pathorak pa dagi pokhaw khabam gi yum ni panrom ising thumjin tre thaudok topam tarag ni pan soba AR gi personal sing laktuna mateng pangbagi thabuk sing paket ki masita sunatana yumnam khunau sambai sing khuna sing mafam sing da ising Saukolak pana maram oiraga miyam gi lambi seppada saunu khudong sa da mayoknare hauji ki oina dolai thabi dam gi ising danger level da leiri dam asigi sector taruk leibagi marung da satar ama singkhatuna ising thadok paga loina iril turel rom da ising thataba hokre lakador ba numit mangani asida akhak aro yauna akan ba mongdo nong suragani haini Indian Meteorological Department IMD na orange amadi red alert ngarang lauthoki bani turen gi lawnam pan sing kairak pa yabana miyam na mikup na humsing leibiyo amadi khudak ki oiba thabuk lokatuna Meeoi bagi punsi amadi lantum kanna ba DC police water resource amasung atai office sing da pau pibiyo haina lenga ki mari leina ba loisang na tongan ba thokpa sero na khanghalakli nakala morom da nong sing gi phibam phat tabana maram oiraga matangi numit mangani phawbada mafam gi chief medical officer sing masa masana tabuk tawri bo mafam sing thadokta na health service ki director gi serol amada khangalakli aduga matangi update asina parliament gi mifam da manipuri thokliba Lan Asi gi matang da opposition nam pung phabu wafam putok pangam JR ke imo manipuri thokliba kanglup ani gi Lan Asi maru oiba issue sing matang da parliament da sathariba session as the opposition na mapung phana wafam putok pangam tre haina sagolban SC ki MLA R ke imo na maral sirakli social media x thagalak post ama da akang opposition gi maming dipandana MLA R ke imo na high illegal immigrants su amasung NRC yauna Lan Asi gi core issue sing sathariba mifam as the opposition gi maikai gi ningthi na thambang amdre parliament gi session asi
TV debate natrang election campaign na te madugi mohta lebak asigi miyam mamang da Manipur thok leba kang nupani gi lan asigi core issue sing putok na khanna gadabani opposition gi makai gi Manipur gi matang da phongdo ke ba adu fajarab election gi speech ni parliament opposition gi lusting ba sing na lenga ki asoi ba aran ba khaktam putok to na wangangli madugi mohta issue asigi warusin purkna center Leingakta suggestion pina basu MLA RK imona appeal tawki panbe hoyik sa thaiba parliament session da ngarang Manipur gi Lok Sabha gi Congress gi MP da angom sa bimol akui jamna state asida thokli ba kang nupani gi lan asigi matang da mahak ki oibo wafam kaya phongdu khibani aduga mathengi update asna Manipur thokli ba lan asi loisinduna mahusa gi punsi ronda hanjinna bu hona ba miyam gi oibo wakalon putok pi governor Manipur thokli ba kang nupama heleglaba lan asina maram oirga maru oinam hai masing senmitlon gi lamyaw ni hiram kaya da akai piri Manipur thokli ba lan asi loisinduna mahusa gi punsiron da hanjinna po hona bada miyam gi oiba wakalon puthokpi haina Manipur gi governor anusya ukena phongdokre wafa masing asi Manipur University ta court hold Northeast India Commerce and Management Association Department of Commerce Manipur University Association of Commerce Alumni Manipur University na punna kusam na don pangthoki bani pansuba NEICM gi annual conference amadi numidini subna sa thagadori ba international seminar of India towards $7 trillion economic by 2030 haudok pa mari leina governor na phongdoki bani governor na makata na phongdoki beda lan asi loisinduna mahusa gi punsiron da hanjinna bu hona bada miyam gi oiba wakalul putok piyu karigumba lan asi na matam sang adumuk sa thaduna leirba de lamdam asi gi saukut thawrang gi thabuk kaya da apanu piduna leigani ngasi pangthok leba NEICMA gi annual conference asina Northeast ki state sing damaru ina Manipur da sabko thawrangi lamda ahong ba masoidina purak ngam lagani haiki thawram adu mari lena Manipur University gi vice chancellor professor L Lokendro na phongdo ki bada India British ki makhote gining tamba phangdaba matung sahi ni pu hena khungang leibak ama oina leram ki matam gi ahong ba lakpo matung ina sabko lambi da mangjil tharagli maru oina India gi GDP gi sang wangkhalakli ba se economy gi sang wangkhalak pa gi kudam amani Manipur gi oina hojik thongli ba irang amadi Myanmar gi irang asina maram oiduna lalon ide ki lamda khara sothara basu ek is police ki manung san irang asi loirab matung da soidana economy gi lamda soidana asobo ahong ba ama lakpa ngamgani haiki aduga mathengi update asina Prime Minister Narendra Modi na opposition losing ba Rahul Gandhi ki mawng matau tamdana ba khangan khre Prime Minister Narendra Modi ki ahong suba tam asigi parliament ki meeting pangthokraba Prime Minister Narendra Modi ne mai tangba lauduna ngasi pangthokkiba mifam adu dalengak paiminari ba party sing ki MP sing opposition ki losing ba Rahul Gandhi ki mawng matau tamdana ba khangan khre panbe abadi ngarang pangthokkiba Lok Sabha mikal de Hindu sing bu tamthiba ma oina ngang ki ba house ta Prime Minister Narendra Modi na Rahul Gandhi ki wafam asi house ta tarain lobus jumloi haina phongdokkibani ngasigi mifam adu loiraba matung da Parliamentary Affairs Minister Kiren Rijiju ne paumising da wangang laduna PM khudimak leibak asigi amadi miyam gi thabuk tawna ba thorakpani doladoli khaidana leibak asigi damakta thabuk tawba haiba asina aikhui gi han ba thawdangni Prime Minister na khanghan ki bagi matung ina party gi khena ba thamdana MP khudimak na Pradhan Mantri Sangrahalaya das satfam thogi masina mamang da Prime Minister oikiba singna makhoi gi matamda matau karam na thabuk tawkiba amadi leibak ki damakta kaya yamna thawdang lawkiba haiba adu khangba ngamgani ngasigi Lok Sabha mifam gi matung tarakpada hojik sa thaiba motion of thanks ki matamda opposition gi maikei gi thamkiba wapam sing gi matang da Prime Minister na paukhum pira ba yai hairi aduga mathangi update asna Jiribam ki inmate sing da tengbang khre Jiribam district ta kukinar ko terrorist na mayum makai tumna mai thadokhi bada gi tongan ba relief camp sing da sangja fam lawduna lairba mi sing dengan sisa na thakna ba amadi atai polam kaya mating pangkre sanura lamjing deng kang leipak CLK kang leipak Students Association Jiribam Women Association of kang leipak amadi International Peace and Social Advancement Jiribam branch Jiribam gi tongan ba relief camp sing da lairiba inmate sing da mating pangbagi thabuk asi pangthokibani aduga matangi update asna Manipur da thokliba Lan Asi Loisinnaba Leingakna Kari Karamba Thabak Paikhtle haibadu miyam da mayek sing na kanghan pam togi Manipuri lengak ama isaw na leina mitay amadi kuki kanglup ani gi marakta thokliba sahi ama helaba sathirba Lan Asi hojik pabu Loisinba ngamdana leiri Lan Asi Loisinduna ingtapa Manipuri ama ohenaba Manipuri Leingakna Kari Karamba Thabak Paikhtle bage haibadu sumayek seng na Manipuri miyam da kanghan pam ngamde Leingak Asi maming tegi oina leibaga chap manare oiriba phiba masina Narendra Modi ne lusing ba hum suba NDA Leingak Asina sahi amagi manung da paikhet kadaba thabuk chamagi manung da Manipuri yorokle haiberum da Manipuri Chief Minister N Biren na harau nungai ba phungduk tuna leibugum tawre Manipur da thokliba Lan Asi Loisinnaba mahak masamak na
मंजिल थाना सोंथोक्तुना भारत के प्राइम मिनिस्टर उनादुना वरी साबा ngamjadana leire प्राइम मिनिस्टर ना मणिपुर थोकलिबा कंगलुब अनिगी लान असि लोइसिन्नाबा महाकि वरी साद्रबसु यूनियन होम मिनिस्टर अमित शाह ग वरी सादुना लोइसिन्नाबा होतनौ हाइबगी इंगित पिरकपदगी अमित शाह ग टेलीफोन द नुमित खुदिंगी वरी सादुना लान असि लोइसिन्नाबा यामना कन्ना होतनरि हाइना मणिपुर की चीफ मिनिस्टर नि यामना कन्ना कोमना मणिपुरी मियाम ममांग दुफुंगदुकली असुकोइना अमित शाह चीफ मिनिस्टर एन बेरेन गुवरी सानाबा अदुगी मपुंग फाबा महिदिंग सिफावबो फंगबा ngamdri मणिपुर मियाम मसागी मरमदम द सिनबा थुंगना चटपा ngamdri ओपन जेल अमद फजिंदुना थंबगा चप मानरी मसिना हिरम कुदमक्ता सोथरबा मणिपुरी अमा हाइबदु ओइरक्तुना मणिपुरगी मियाम हिंगबगी महौ अदु याउद्रबा पंहिंग हिंगबा पुंसी अमा हौजिक यामना वाना लेली अदुबु चीफ मिनिस्टर दगी हौरगा एमएलए मिनिस्टर सिंगदी नुंगाइबा पुंसी अमद अदुमुक लेली हाइबा याई मदुना नुंगाइबना अवाबा खंगदे हाइनबगुम मणिपुरी मियामना वारिबा असि मणिपुर की लेंगाक लोइसिंगना खंगदबदगी सही अमा हेलकबा लान असि लोइसिन्नाबा लौफम थोपा थौदांग अदु लौबा ngamdana मणिपुर की मियामबु मै इकनबा खांग अमदा थांगतुना थंबगा चप मानरी रिलीफ कैम्प द लेरिबा मियोइ लिसिंग हुंफु हेनबगी पुंसी करी ओइरी हाइबा मणिपुरी लेंगाकना खंगबिदबगुम तौरी मदुना मणिपुरी लेंगाकना हौजिक मणिपुर थोकलिबा कंगलुब अनिगी लान असि लोइसिन्नाबा करी करंबा थबक पाइखतली हाइबदु थबकना उत्तुना मियाम द मयक सेंगना खंगहनपम तौगी मदुना तना ममिंगतगी ओइना मणिपुरी लेंगाक लेबनदि मणिपुर थोकलिबा लान असि लोइसिनबा ngamloi हाइबदु लेंगाक मपु ओइरिबा मरिबाक निंगबा चीफ मिनिस्टर एन बेरेन खंगना मणिपुरी कन्ननबा थबक लौखटपम तौगी वीडियो सिंग विबिंग तमक मैम पुम नपो अमुका नाथागचरी अनब अपडेट किदमक ऑनलाइन मणिपुर यूट्यूब चैनल असमनंग सिबदना सब्सक्राइब तो बिरम थैंक यू